ꯆꯥꯏꯅꯥꯒꯤ ꯋꯥꯔꯁꯤꯞꯁꯤꯡ ꯀꯥꯎꯟꯇꯔ ꯇꯧꯅꯕꯒꯤꯗꯃꯛꯇ USAꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯎꯠ ꯆꯥꯏꯅꯥ ꯁꯤꯗ ꯅꯦꯚꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯃꯤꯁꯥꯏꯜ ꯁꯤꯁꯇꯦꯝ ꯑꯅꯧꯕ ꯑꯃꯒ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯀꯗꯧꯔꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁ ꯑꯃꯁꯨꯡ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯣꯏꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯎꯛꯆꯔꯤ꯫ ꯉꯁꯤꯗꯤ ꯀꯔꯤ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯁꯥꯎꯠ ꯆꯥꯏꯅꯥ ꯁꯤꯒꯤ ꯔꯤꯖꯟ ꯑꯁꯤꯗ ꯆꯥꯏꯅꯥ ꯑꯃꯁꯨꯡ USA ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯦꯂꯥꯏꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤꯗꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯃꯛ ꯈꯪꯅꯗꯨꯅ ꯂꯩꯔꯕ ꯋꯥꯐꯝꯅꯤ꯫ ꯁꯥꯎꯠ ꯆꯥꯏꯅꯥ ꯁꯤꯗ ꯂꯩꯔꯤꯕ ꯑꯥꯏꯂꯦꯟ ꯃꯆꯥ ꯃꯆꯥꯁꯤꯡ ꯄꯥꯔꯥꯁꯜ ꯑꯥꯏꯂꯦꯟ, ꯁ꯭ꯄꯥꯔꯠꯂꯤ ꯑꯥꯏꯂꯦꯟ ꯃꯁꯤꯅꯆꯤꯡꯕ ꯑꯁꯤ ꯆꯥꯏꯅꯥꯅ ꯅꯝꯐꯨꯗ ꯀꯦꯞꯆꯔ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯉꯝꯂꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯆꯥꯏꯅꯥꯒꯤ ꯅꯦꯚꯦꯜ ꯄꯥꯋꯔ ꯑꯁꯤ ꯌꯥꯝꯅ ꯁ꯭ꯇꯔꯣꯡ ꯑꯣꯏꯕꯅꯅꯤ꯫ ꯍꯥꯏꯔꯤꯕ ꯆꯥꯏꯅꯥꯒꯤ ꯅꯦꯚꯦꯜ ꯄꯥꯋꯔ ꯑꯁꯤ ꯀꯥꯎꯟꯇꯔ ꯇꯧꯅꯕꯒꯤꯗꯃꯛꯇ USAꯅ ꯅꯦꯚꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯃꯤꯁꯥꯏꯜ ꯁꯤꯁꯇꯦꯝ ꯑꯁꯤ ꯁꯥꯎꯠ ꯆꯥꯏꯅꯥ ꯁꯤꯗ ꯊꯥꯖꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ USAꯅ ꯐꯤꯂꯤꯄꯤꯟꯁꯀꯤ ꯁ꯭ꯀꯥꯔꯕꯣꯔꯣ ꯁꯣꯜ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯂꯩꯕ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯑꯗꯨ ꯁꯤꯖꯤꯟꯅꯒꯗꯧꯔꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯁꯨ ꯆꯥꯏꯅꯥꯅ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯃꯛꯁꯨ ꯀ꯭ꯂꯦꯝ ꯇꯧꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ USAꯅ ꯍꯟꯗꯛ ꯄꯨꯁꯤꯜꯂꯛꯀꯗꯧꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯒ꯭ꯔꯥꯎꯟ ꯕꯦꯁ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯃꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯊꯤꯕꯗ ꯌꯥꯝꯅ ꯋꯥꯕ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯒ ꯆꯥꯏꯅꯥꯅ ꯍꯧꯈꯤꯕ ꯆꯍꯤ 10ꯗꯒꯤꯅ 20 ꯐꯥꯎꯕꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯗꯦꯚꯦꯂꯞ ꯇꯧꯈ꯭ꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯏꯌꯥꯔꯀ꯭ꯔꯥꯐꯁꯤꯡ ꯀꯥꯎꯟꯇꯔ ꯇꯧꯅꯕ ꯅꯠꯇ꯭ꯔꯒꯅ ꯋꯥꯔꯁꯤꯞ ꯑꯃꯁꯨꯡ ꯁꯕꯃꯦꯔꯤꯟꯁꯤꯡ ꯀꯥꯎꯟꯇꯔ ꯇꯧꯅꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯀꯥꯎꯟꯇꯔ ꯇꯧꯕꯗ ꯈꯔ ꯋꯥꯒꯅꯤ꯫ ꯑꯗꯨꯒ USꯒꯤ ꯃꯦꯔꯤꯟ ꯀꯣꯔꯞꯁꯤꯡ ꯑꯁꯤꯒꯤ ꯑꯣꯂꯣꯀꯦꯁꯟ ꯑꯁꯤ ꯂꯣꯠꯇꯨꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯒ꯭ꯔꯥꯎꯟ ꯌꯨꯅꯤꯠ ꯃꯆꯥ ꯃꯆꯥ ꯁꯦꯝꯗꯨꯅ ꯃꯗꯨꯗꯒꯤ ꯑꯣꯄꯔꯦꯠ ꯇꯧꯒꯗꯧꯔꯤ꯫ ꯅꯦꯚꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯃꯤꯁꯥꯏꯜ ꯁꯤꯁꯇꯦꯝ ꯑꯁꯤ ꯂꯥꯏꯠ ꯇꯦꯛꯇꯤꯀꯦꯜ ꯚꯦꯍꯤꯀꯜꯁ ꯃꯆꯥ ꯃꯆꯥꯁꯤꯡꯗ ꯏꯟꯁꯇꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯅꯣꯡꯊꯛꯇ ꯄꯥꯏꯔꯤꯕ ꯏꯌꯥꯔꯀ꯭ꯔꯥꯐꯁꯤꯡꯕꯨꯁꯨ ꯀꯥꯎꯟꯇꯔ ꯇꯧꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯏꯁꯤꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯋꯥꯔꯁꯤꯞ ꯑꯃꯁꯨꯡ ꯁꯕꯃꯦꯔꯤꯟꯁꯤꯡꯕꯨꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯀꯥꯎꯟꯇꯔ ꯇꯧꯕ ꯉꯝꯒꯗꯧꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯁꯥꯎꯠ ꯆꯥꯏꯅꯥ ꯁꯤꯗ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯍꯣꯡꯕ ꯈꯔꯗꯤ ꯂꯥꯛꯂꯒꯅꯤ꯫ ꯀꯔꯤ ꯀꯔꯤ ꯂꯥꯛꯄꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ, ꯃꯇꯝꯅ ꯄꯨꯔꯛꯀꯅꯤ꯫